कपनो तो अहन मक्तदा इमा लेबागिरमदा मणिपुर सिगी लेबिरिबा मरुइना सिविल सोसाइटी ऑर्गेनाइजेशन पुनमकी पुनिंग चिंचिंजरगा साइबर क्राइम गिसु पुनिंग चिंचिंजनबो इना करिगुंबा वाफम खरदंग लाइव सिगा लोइना पौदम जगे मदुदी अखोई नोंग मकांगदना थोगलकलिबा साइबर क्राइम गी अखोई तहाइदबा उहैदबा कयागी मनुंग चन्ना ngasisu aigi iramdam khungang jaga amada haibetare jaga do panjage dom ningthokongda kanagumba ingna chikna yum panjariba amadi machamawagi sewa tawjariba yamna peaceful oina lejabi imung amada अखोई मोबाइल फोन की खुथांगदा हारिबा इमुंग असिगी फोन असी हैक तौरबा तुंगदा व्हाट्सएप असी हैक तौरबा तुंगदा मागी व्हाट्सएप ता यारमिबा लिस्टिंग हाबदि मागी खंगना चानाबा मरुम मपांगसिंग अदुगा मागी अतोप ऑफिस की लेरिबा व्हाट्सएप ग्रुप सिंगदा हारिबा अखोईगी फोन की नुवाइतबा वीडियो अमदी मतम सिगदी यामना चानाद्रबा मी अमदा अखोई अरानबा वीडियो थाजलगा नत्रगना करी हाइगनी अखोई यंगहाइदबा पिक्चर थाजलकांदा सेन की डिमांड तौबा सुगुंबगी चार्जेस याम वांखलकपा असिगु मरी लेना ngasi हाइरिबा व्यक्ति मोय होरबा इमुंग असिगी साइट तगी करिगुम वाफम खरा थमजरी मदुदी प्रजाना मियामना ए नंगी नंबर दगी सुमाइ तौदना वीडियो मखक थारई नत्रगना नंगी फोन दुदी सुमाइ लाए नंग कमाइन तौरिनो हाइदना हंगबीबगी महुत्ता अखोई लेकाइ तानबा लावरगा खुंगोइनगनी नत्रगना अदु तौबनी हाबना चिंगबा यामना डिसीजन लौबदा यामना थुबा असाउबगी इरोइनबा डिसीजन अमा लौबीबदगी हारिबि मुंगसी अकीबगी मसक ओइरे प्रजाना मखोइदा करी हारकदगे अदुगा लैरिबा सागैना तै मरुम मपांगसिंगना मखोइबु करी तौरकदगे हाइबदगी वखलसे नुंगसु नुंजानबा अमदि अकीबगी इरोइनना लैबदगी ngasi तंगाइमक फदना लाइव सी थादोकजबनी मयामनासु पुंगी वखल लैताना अमतंग तामिनसी अदुगा मखा चथरकपसिदि व्यक्ति मोहरबि मुंगसिदगी अखोई पुंगिंगी ओइबा वाफम इमुंग असिदा नंगिबा अवाबा असि कमदौना नंगकिबनो अदुगा करंबा नुमितगी व्हाट्सएप से हैक तौरगा कोई सिजिनबा यागिदबनो हाइबना चिंगबसिंग अदु तामिनसी दुगा लाइव सिंग बिरिबा मियोय मंगाना प्लीज समतंग शेयर तौबियो हारिबा थौदोक हारिबा इंसिडेंट असि अइंगोंदा नत्रगा इसा इसारा थोय हानिंगाय लेते इबाई दुम सेंगना हाइबिरो नुमित क्यानि सुरे व्हाट्सएप हैक तौगिबसे ngarang pung manga makhai dai toba manga makhai de toraga kitani kana gangbiro ko pung manga makhai de torakanda hairiba yanghaidaba haidi fajadaba pocha pung kya dagi tharakpa horino taruka dagi tharakre taruka dagi tharakanda phone nong tokselakpadi leibra adudi torokte ado what moina kanu man number am thare haibuko adudi sum अदुई थारागा वीडियो कई थाजल तोखरे अदुगी मतुंगदा नोगी व्हाट्सएप लिस्ट तुदी यावरिबा फैमिली फ्रेंड होइबे याय अतोपा ऑफिशियल की व्हाट्सएप ग्रुप होइबे याय हारिबे दुई खुथांगदा नोगी फोन नंबर की खुथांगदा की मेसेज सिंग थारे याबनेबा अदुगा मयामना हारिसिना नोइना सुमाइन तौरबनि नोइ खुंगोइनानि नत्रगा थीना गांगनि दु तौनी हाबि पोल अमा लाय हाबनेबा मोय मोय माइ चोपे माइ खुरे अदुना मोय खुंगोइनारबनिना नोइ काइबो हाइते नोइ लेकाइ लेमिनबा सिंगुना मादि थबक तौकनी अपुनबो लुप्ता कनी अदु तौकनी हला यामना अदो हारिसिगी मतंगदा पुलिस तरी इन्फॉर्म तौरबरा पुलिस तंगरा चले अंदैना पुलिसना अखोइदी कनो तौर रोइ साइबर क्राइम दोइना चलोन हाइरे अदैना चना बाइन तौबदा अमा मसांगमद्रे चमिना दोमी फरे हयें आई समग यावरगे साइबर क्राइम दा मदुम रिपोर्ट तौबम चंगे अदुगा लाइव से थारिबे मरमदि अखोइना मयामदा सेंदोकपम चंगी जे केनो हाइकांदा हारिबा पोटसे मचा मवा लेरबा ngतनी कनागुम्बा मगी पर्सनल व्हाट्सएप ता अरानबा फोटो वीडियो था बाइसि मसी ऑटोमानी थागिना सुखल्लोय अदुबो फत्रबा मिफत्ता सिंग अदुना हारिबा व्हाट्सएप तो हैक तौरबा तुंगदा नत्ता ओइदगी फोटो वीडियो थाजलकांदा मेंटली हरासमेंट पीबा अदुगे सिगी सेकंड ऑप्शन दा नंग अदु तौगे अदा तौगे हारकांदा पैसा की रेंसम तानबा खोटपा ममांग तक्तसु इरमदा मणिपुर सिगी सकनाइरबा फिल्म आर्टिस्ट अखोई आरके सोमेंद्रो मयामना काइकू हारगा खंगनबा यामबा सिदसु तौरखिबगी मयामना फोंफोंग साना थेंनगरे अदुना मसी अनौब नते अदुबु नुवाइजदबदी हारिबा इमुंग असिदा लैकाइना नत्रगना अनदर अतोप पीपलना लान उबिरिबा लान येंगबिरिबा वखलोंदु हंदोकपियो तसेंगना अचुंबा असेंगबा हाइबदु पुथोकमिनरबा तुंगदा अखोई मखोई लालैबा मिसिंदो थिदोगा फाननबा होनगदबनी अदुगी महुत्ता कैसु खंगद्रबा इमुंग अमदी नुपी अंगांगसिंगसिदा अवाबा पीबगीदी अखोई थादोक वखलोन थादोकमिनसी हाइबा तारे अदुगी इबाइनादी कई कई हाइनिंगे अदुगा मयामदाइना हाइजनिंग बमना लाइव से अमतंग प्लीज शेयर तौबियो मसी यामना मियोय अमा सीबा अमसुंग चंगबा याबा अदुगुंबा तंजा तांकक अमनी
ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝ ꯐꯠꯆꯜꯂꯛꯇꯕ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯗꯨ ꯏꯕꯥꯏꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯩ ꯏꯕꯥꯏꯗ ꯄꯥꯈꯠꯄ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯏꯟꯇꯦꯟꯁꯤꯌꯦꯜꯂꯤ ꯐꯥꯎꯕꯗꯣ ꯑꯩꯒꯤ ꯄꯥꯈꯠꯄꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯩꯕꯗꯤ ꯑꯃꯗꯤ ꯂꯩ ꯑꯩ ꯑꯣꯐꯤꯁꯀꯤ ꯆꯦꯅꯦꯜꯗ ꯊꯥꯖꯤꯜꯂꯤꯕꯅꯤꯅ ꯑꯩꯒꯤ ꯑꯣꯐꯤꯁꯥꯔꯅ ꯀꯧꯈꯠꯂꯛꯄꯗ ꯑꯩ ꯀꯔꯤ ꯈꯨꯝꯗꯣꯔꯤꯕ ꯈꯟꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛꯇ ꯊꯕꯛ ꯇꯧꯕꯅꯤꯅ ꯔꯤꯒꯨꯂꯔꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯨꯛꯆꯥꯛ ꯄꯨꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯟꯅ ꯈꯜꯂꯒ ꯊꯕꯛꯇꯨ ꯑꯃꯨꯛ ꯇꯔꯃꯤꯅꯦꯠ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯅ ꯍꯌꯦꯡꯃꯛ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯊꯥꯕꯒꯤ ꯃꯔꯝꯅ ꯏꯕꯥꯏꯗ ꯅꯠꯇ꯭ꯔꯒ ꯏꯆꯦꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯍꯥꯏꯇꯥꯔꯦ ꯅꯣꯏꯒꯤ ꯅꯝꯕꯔꯗꯒꯤ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖꯇꯣ ꯂꯥꯛꯑꯕꯅꯤ ꯃꯤꯅ ꯍꯥꯏꯗꯨꯗꯤ ꯆꯨꯝꯃꯤ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨ ꯂꯥꯜꯂꯤ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯔꯗꯤ ꯅꯣꯏ ꯄꯨꯂꯤꯁꯇꯁꯨ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯝꯗꯤ ꯁꯦꯡꯗꯣꯛꯄ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯕꯥꯏꯗ ꯊꯣꯛꯏꯕꯗꯨ ꯀꯅꯥꯒꯨꯝꯕꯅ ꯊꯣꯛꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯁꯦꯡꯅ ꯑꯩꯅ ꯍꯦꯛꯇ ꯇꯧꯕꯩ ꯅꯤꯡꯕꯒꯤ ꯀꯟꯁꯦꯞ ꯑꯃꯁꯨ ꯈꯟꯕꯗꯨ ꯐꯠꯇꯦ ꯍꯥꯏꯕꯅꯦꯕ ꯅꯤꯡꯗ ꯂꯦꯞꯄꯤꯔꯤꯕ ꯏꯃꯥꯕꯣꯛꯅꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯥꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯕꯛꯇꯣ ꯈꯔ ꯑꯗꯨꯅ ꯄꯨꯛꯆꯥꯛ ꯄꯨꯖꯔꯤꯕꯅꯤꯅ ꯑꯣꯐꯤꯁꯥꯔꯗꯨꯅ ꯀꯧꯈꯠꯂꯅꯤ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯀꯧꯈꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯌꯥꯝꯕ ꯍꯥꯏꯌꯦ ꯊꯧꯅꯥꯎꯖꯝ ꯄ꯭ꯔꯤꯌꯣꯕ꯭ꯔꯇ ꯁꯤꯡ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏ ꯋꯥꯆꯞꯇ ꯑꯟꯅꯣꯟ ꯅꯝꯕꯔꯅ ꯀꯣꯜ ꯇꯧꯁꯜꯂꯛꯑꯒ ꯀꯩꯒꯨꯝꯕ ꯂꯤꯡ ꯑꯃ ꯊꯥꯖꯤꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯂꯤꯡꯛꯇꯨ ꯆꯪꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯠꯇ ꯑꯣꯏꯗ ꯐꯣꯇꯣ ꯄꯤꯛꯆꯔ ꯊꯥꯖꯤꯜꯂꯛꯑꯒ ꯍꯥꯏꯔꯤꯕ ꯋꯥꯆꯞꯇꯨ ꯍꯦꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯋꯥꯆꯞ ꯂꯤꯁꯇꯨꯗ ꯌꯥꯎꯔꯝꯃꯤꯕ ꯑꯦꯅꯤ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯤꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯃꯨꯛ ꯁꯤꯌꯥꯔ ꯇꯧꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯅ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯍꯩ ꯎꯍꯩꯗꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯇꯦꯟꯁ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯆꯩꯕꯒꯤ ꯑꯋꯥꯕ ꯑꯃ ꯄꯤꯕꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯄꯅꯤ ꯍꯦꯛꯇꯨꯅ ꯀꯅꯥꯅꯣ ꯍꯦꯀꯔꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯃꯛ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯏꯚ ꯊꯥꯖꯔꯤꯁꯤꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯗꯕꯅꯤꯅ ꯂꯥꯏꯚ ꯊꯥꯔꯒ ꯃꯁꯛ ꯑꯃꯗꯤ ꯃꯃꯤꯡ ꯄꯟꯗꯅ ꯃꯤꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯅꯤꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯇꯥꯡꯀꯛꯇꯨꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯚꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯃꯤ 15 ꯌꯦꯡꯉꯤꯕꯁꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕꯅꯤ ꯈꯟꯕꯤꯔꯒ ꯂꯥꯏꯚꯁꯤ ꯑꯃꯨꯛꯇꯪ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯇꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯕꯅꯤ ꯈꯜꯂꯀꯥꯟꯗ ꯂꯥꯏꯚꯁꯤ ꯊꯥꯖꯕꯅꯤ ꯃꯈꯥ ꯇꯥꯕꯤꯔꯣ ꯃꯥꯕꯣ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯕꯤꯌꯨꯀꯣ ꯊꯕꯛꯇꯣ ꯀꯔꯤꯒꯨꯝꯕ ꯑꯣꯐꯤꯁꯥꯔꯗꯨꯅ ꯀꯧꯈꯠꯂꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯃꯣ ꯅꯪꯉꯣꯟꯗꯩ ꯊꯥꯕ꯭ꯔꯥ ꯃꯉꯣꯟꯗꯩ ꯃꯥꯏ ꯑꯦꯀꯥꯎꯟꯗꯒꯤ ꯂꯣꯏ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯄꯤꯔꯛꯏꯕ ꯃꯥꯒꯤ ꯃꯉꯣꯟꯗꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯂꯥꯛꯀꯅꯤꯗꯅ ꯑꯗꯨꯅ ꯄ꯭ꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯤ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩ ꯍꯥꯏꯁꯦ ꯐꯠꯇꯕꯩ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯅ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯏꯆꯦꯆꯜ ꯉꯥꯛꯇꯅꯤ ꯃꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯦ ꯀꯣ ꯀꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯁꯖꯦꯁꯟ ꯇꯧꯔꯛꯇꯕ ꯅꯪꯅ ꯊꯥꯔꯛꯑꯕꯅꯤ ꯅꯪ ꯈꯣꯡꯒꯣꯏꯅꯅꯤ ꯑꯩꯈꯣꯏ ꯁꯤꯅꯤ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯕꯥꯏꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯥꯏꯇꯥꯔꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯆꯠꯄꯩꯗꯨꯃ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯤꯟꯁꯇꯣ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯠꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯃ ꯑꯗꯨ ꯃꯤꯅ ꯉꯥꯡꯉꯛꯄꯗꯁꯨ ꯍꯣꯏ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯗꯨ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔ ꯈꯟꯅꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏ ꯁꯥꯏꯕꯔꯗ ꯋꯥꯀꯠꯀꯗꯣꯔꯦ ꯄꯨꯂꯤꯁꯇꯁꯨ ꯋꯥꯀꯠꯂꯨꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯈꯛ ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯍꯌꯦꯡꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯤ ꯐꯠꯇꯕꯅ ꯆꯥꯟꯁ ꯂꯧꯕꯁꯦ ꯏꯁꯥ ꯁꯣꯟꯊꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯔꯀꯥꯟꯗ ꯂꯧꯕꯅꯦ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯀꯣ ꯑꯩꯅ ꯍꯥꯏꯔꯒ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯆꯠꯁꯤꯜꯂꯥꯛꯑꯣ ꯅꯤꯎꯇꯟꯈꯣꯏ ꯑꯃꯗ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯅꯝꯕꯔꯗꯣ ꯈꯪꯗꯕꯅꯤꯅ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯣ ꯈꯪꯗꯕꯅꯤꯅ ꯑꯈꯪꯕꯁꯤꯡꯗꯨꯗ ꯆꯠꯂꯒ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣꯅ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯩꯅꯦ ꯑꯗꯣ ꯏꯕꯥꯏ ꯑꯃꯗꯤ ꯏꯆꯦ ꯏꯃꯥꯕꯣꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯗꯤ ꯃꯥꯡꯖꯧꯅꯅ ꯊꯣꯛꯂꯛꯀꯅꯤꯁꯨ ꯈꯪꯗꯦ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯄꯨꯟꯁꯤꯗ ꯐꯪꯗꯕ ꯑꯋꯥꯕ ꯏꯀꯥꯏꯕ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯜꯂꯨ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗꯣ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯏꯕꯥꯏ ꯍꯥꯏꯔꯣ ꯁꯦꯡꯅ ꯍꯥꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯣ
nong na tayo do sa siya kana gumam na tara kum tum da kana gumam da ta da na ba su kan hono adugo ta su ta han gano adugo miyam na akhoi bulan uri se asin di ubi gano han han sim di haninge adugo cyber crime na di kai to haninge hari ba fatta ba mising do madu thigal haning bra thigal haningi aduga aseng ba chum badu di thok haning aseng ba chum madu putho haninge hari ba sagi wa se pau se tamba haita bagini mayam da tension lak pada losalak pagi tanja logjaraga hari bi mung sidai sida ikoi kana gumba hacker kanguna hack whatsapp hack tawraba tungda hari ba whatsapp ki magi contact list te yauri ba mayam da koi message na to oida video amadi photo na chingba thajal lakanda koi problem create tor pagi matang ni kari tawba yaurage tawridu hai sanjana pebam hai hojik se whatsapp hack torakanda ikoi natta oidagi photo video another atopa number sing da share torokpa aduga share toreba number duna hack togiba number si oiba adugi number do pairamba imung duda samas na miyamna ikoi gi nuai tabu wakalo lamada yumpham oirakanda makoida ngang ba sakpa dagi du tawni da tawni habel chingma ma amam la kudugi matangda mipum khuding makki pungning nakung pakna sengdokpagi tanja fangjadabana maram oraga ngasigi live si thajabani sanjana pebam iche haidura ichan haidura hangbiragliba sigi wahangi pakom masina oigani aduga makha tarakpada laibak miyam da pijeningba message ti aikoi kanagumba sakhangdaba mana whatsapp ta any link ama tharakpa matamda sangdanabasu honaminase aduga hariba pamdabi sendesing si makha tana thok tanabasu oisi ha bofum jitam jaraga ngasigi di live si matang solution jage makha tarakpadudi aikoi cyber crime do wakana nabagi koi report tong nabagi tanja do lugi puno pui kai khono bochari thank you